Kamzong district kultu bilas attack tok the mio any hat krayum tarama mai cha kray kuki terrorist na pha ki banaga taru ki thawa yaw du baksang jenin se mok jor khro matung ngarang ayu ngan gi Kamzong district ki Indo Myanmar border ga taina bada leba kultu bilas sakang da basing attack tok the mio any hat kray adu kul adu gi yum tarama rom na mai thadok lamle hairi lekhitre ba mio any adu di leminglung hawki apokwa longse hawki amasung lumingtang hawki apokwa lekhitre ba longkhangau hawki skawi makoi anima kultu bilas tagi ngakchani thodo oduda atopo khunja ani shu asopa nangki asokpa ani edu manak na hospital da pokatuna laikanaki thodo odu mai lenana social media platform sing da thadorakwa video footage sing da asi baksang ani gi manungda amadi masa adu mai na sapi saktam u phangki aduko topa si baksang amana manak na ko apam amada nomai na palaga uptuna taraga leba uki nomai kapsan da kul adu da attack torak matam adu da no pi angang singdi hanadagi hauna attack torak pa yai habagi singnaba leibena kul adu dagi thedo laga lenaki tangai phadana kul adu bu changnabagi damakta makoi khara khak lehawani tanja adu da sing yamlo miyoi kyamurum changsalak kul adu da makai kya dagi nomai kapsalaki amasung yum sing adu matang mai tharakhibani hairi attack adu kanana karigi damakta chatharibano haiba hojik phawena sabchana khambangamdri thodo asigi matang da security processing na investigation chathaba hawkibagolena koibida thiom with thabak chathaba hore makha tana pamdaba thodosing thoktanaba thodok topam da hen security forcing thajan kre tongan ba security agency sina ingtappa phibam hanjanana ba thorang ke alakhulaba su manipur gi tongan pham sing da pamdaba thodosing leptana thorokli panba yabadi matam khari mamang da Myanmar lomdagi naron sangsalakwa Burma da best of KNB gi Kadar Singh kul hum da attack torok khiba lekhrabani haiba kul sing adu Z0 namli amasung wangling village tani Z0 gi oina de yum punama mai tolongki sunatagi kul adugi search amakhaktama karimata tawdana thamlamba lekhrabani military junta na landarak bodagi Myanmar iskoki lising kya Manipur da chanselakle Myanmar gi military junta na changangi tamu amasung Kalen town galona bafamda akanba attack satharak bodagi Myanmar ikoki lising kya maru Manipur romda chanselakle junta gi masing yamlaba lanmi chine nakal ani dagi attack tatharak matungda Manipur gi Gamphang Jolga taina boda leba PDF ki asoba camp amai thakre tamu town gi Kanan village amasung Kampang town da leramba miyoi mising kya marum ngamkhai la thokna Manipur selakibani hairi attack chatharakiba junta na tamugi Namuntar village loksan kre US ke attack Indian seller home chiri State of Hormuz the United States na commercial oil tanker amada chatharakiba attack the India gi crew member home chiri haina Reuters ki report amana phongtorali crew members kunipan rom tongba oil tanker adada ona manak yusalakpada US attack chatharakiba oil tanker tongko miyoi kunipan gi manungda mari Indian Masani Forward Cements Union of India ge General Secretary Manoj Yadav na photo kibida lekhidraba crew members sing adu Himachal Pradesh Uttar Pradesh Andhra Pradesh tagi ni hairi US Central Command na photo rapu matung inadi oil tanker adu athingba thugaidana susalakpodagi US ge military ne attack chathagibani Iran dagi puthorapwa thau international market da lehunanaba khonarapui US military oil tanker adu attack chathagibani haina official sing na photo rakli naga taruk ke sibaksa mokta leiri Manipur Police Assam Rifle amadi CRPF ke personnel chamri henbana leilon ba phe area da sibaksang oina phanglakiba nagatoruk Jennings ki mokta leiri asibaksang lobi wapum hojik phawu leitri asibaksang oina phangkraba matung dangarang numidang Jennings ki mokta masing yalomi kyamorum thomjalaki miyam adu meitei miyam amasu yauki koichawnar miyam na mafam da kanba kholaw lawdana lekhibana maram oidana haksang sing adu matam chana mok adu da purapungam kite masing yamlo miyam adu tangkhaina ba police na tear gas cell sing kauki police ki action adu da pendra miyam na police ta onchen da nung thajan ki kholaw loksen hanbana singba chathaki police ki action adu da miyam kya ama choki adu bu irang adu police na ningthina laksen bangam ki miyam matang hana khar matung da asi baksang sing adu ngarang numidang atheng boda Jennings ki mok doraki Zeliangrong United Committee Manipur Valley yauna Zeliangrong village civil organization sing na moral legislative Zeliangrong naga taruk ko ki militant sing hat ki be thong adu kan mong da yang da phongtorokli mailene sing na miyang changbi haina appeal torokli center Ebola ki chesin thorang lokot anaba state sing the country Democratic Republic of Congo amasung Uganda da sandorlebe Ebola gi matang da World Health Organization na public health emergency laktokro matung da India gi oina su state kodimoti hiram asing mailena section thorang lokot naba state kodimoti country state amadi union territory kodimota pikiba advisory amada Union Health Secretary Punila Salilana hai Ebola gi matang da screening amasung surveillance ki thabak kankhala polena laing sangkuti mukta mathok taba sem sab gi thabak ram se pakat kadabani South Sudan yauna DR amasung Uganda
ꯃꯈꯥꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯌꯥꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯌꯦꯛꯁꯤꯟꯕ ꯇꯉꯥꯏ ꯐꯗꯦ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯄꯤꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯗꯨꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯖꯤꯖ ꯁꯔꯚꯤꯂꯦꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯏꯕꯣꯂꯥꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯨꯏ ꯈꯟꯅꯔꯛꯄꯒꯤ ꯋꯥꯍꯧꯗꯒꯤ ꯍꯨꯏ ꯃꯄꯨ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯤꯔꯦ ꯃꯤꯑꯣꯏ 4 ꯐꯒꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯤꯡꯉꯥ ꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯦꯕꯖꯤꯠ ꯀꯧꯏ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤꯅꯤ ꯍꯥꯏꯔꯤ ꯗꯦꯕꯖꯤꯠꯅ ꯃꯍꯥꯛꯀꯤ ꯍꯨꯏꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯄꯗ ꯄꯤꯁꯨꯝꯊꯣꯡ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯍꯨꯏꯒ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯒ ꯆꯤꯡꯅꯔꯛꯈꯤ ꯍꯨꯏ ꯆꯤꯡꯅꯕ ꯑꯗꯨꯅ ꯋꯥꯍꯧ ꯑꯣꯏꯔꯒ ꯗꯦꯕꯖꯤꯠꯇ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤꯕꯅꯤ ꯊꯥꯡꯅ ꯊꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯕꯖꯤꯠ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯄꯨꯂꯤꯁꯅ ꯗꯦꯕꯖꯤꯠ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 4 ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯔꯜꯗ ꯀꯞꯀꯤ ꯑꯍꯥꯟꯕ ꯃꯦꯆꯇ ꯃꯦꯛꯁꯤꯀꯣꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯕꯨ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯃꯦꯆ ꯑꯁꯤꯒꯤ 7ꯁꯨꯕ ꯑꯃꯁꯨꯡ 63ꯁꯨꯕ ꯃꯤꯅꯤꯠꯇ ꯃꯦꯛꯁꯤꯀꯣꯅ ꯒꯣꯜ 2 ꯆꯟꯗꯨꯅ ꯋꯥꯔꯜꯗ ꯀꯞꯀꯤ ꯑꯍꯥꯟꯕ ꯃꯦꯆꯇ ꯃꯦꯛꯁꯤꯀꯣꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯃꯦꯛꯁꯤꯀꯣꯒꯤ ꯑꯣꯏꯅ 7ꯁꯨꯕ ꯃꯤꯅꯤꯠꯇ ꯖꯦ ꯀꯨꯏꯅꯨꯅꯦꯛ ꯑꯃꯁꯨꯡ 63ꯁꯨꯕ ꯃꯤꯅꯤꯠꯇ ꯑꯥꯔ ꯖꯤꯝꯅꯦꯛꯁꯅ ꯒꯣꯜ ꯑꯗꯨ ꯆꯟꯕ ꯉꯝꯈꯤꯕꯅꯤ